ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯗꯦꯂꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯕ꯭ꯂꯣꯛꯁꯤꯒ ꯇꯔꯥꯝ ꯂꯧꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯀꯔꯤ ꯄꯇꯥ ꯄꯀꯣꯔꯥ ꯑꯃ ꯍꯧꯔꯅꯤ, ꯑꯗꯒꯤ ꯑꯗꯨꯒꯤ ꯕꯣꯔꯥꯁꯤꯅ ꯍꯤꯟꯖꯥꯡ ꯑꯃ ꯊꯣꯡꯉꯅꯤ, ꯕꯣꯔꯥꯒꯤ ꯍꯤꯟꯖꯥꯡ ꯑꯃ ꯊꯣꯡꯉꯅꯤꯀꯣ, ꯇꯣꯃꯦꯇꯣ ꯑꯥꯂꯨ ꯇꯧꯔꯒ꯫ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯤꯟꯁ ꯃꯄꯥꯒꯤ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯟꯆ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯡꯖꯤꯜꯂꯦ꯫ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯅꯕꯒꯤ ꯌꯥꯡꯅ ꯃꯨꯟꯅꯕ ꯍꯥꯏꯅ ꯕꯣꯔꯥꯒ ꯑꯥꯂꯨꯒ ꯇꯧꯔꯒ ꯊꯣꯡꯖꯤꯜꯂꯦ꯫ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯇꯧꯗꯣꯔꯤ꯫ ꯑꯗꯩ ꯈꯥꯃꯦꯟꯒ ꯑꯥꯂꯨꯒ ꯑꯃ ꯏꯔꯣꯜꯂꯅꯤ꯫ ꯑꯗꯣ ꯈꯥꯃꯦꯟ ꯑꯥꯂꯨ ꯏꯔꯣꯟꯕꯗꯤ ꯃꯉꯣꯟꯗ ꯄꯤꯔꯔꯣꯏ, ꯑꯗꯣ ꯕꯣꯔꯥ ꯊꯣꯡꯕꯗ ꯑꯣꯏꯅ ꯄꯤꯔꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯌꯦꯡꯁꯤ꯫ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯄꯇꯥ ꯆꯥꯝꯊꯣꯛꯑꯦ, ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯕꯦꯁꯟꯒ ꯑꯩꯈꯣꯏꯒꯤ ꯕꯤꯂꯥꯇꯤ ꯁꯤꯊꯥꯗꯣ ꯑꯗꯣ ꯍꯥꯞꯄꯒ ꯊꯨꯝ, ꯌꯥꯏꯉꯪ, ꯃꯣꯔꯣꯛ ꯂꯣꯏ ꯄꯨꯝꯅꯃꯛ ꯇꯣꯠꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯕꯦꯁꯟꯁꯦ ꯇꯤꯡꯁꯤꯟꯅ ꯊꯝꯃꯤꯀꯣ꯫ ꯕꯣꯔꯥ ꯍꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯨ, ꯑꯗꯨꯗꯤ ꯕꯣꯔꯥꯗꯣ ꯍꯥꯎꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯇꯤꯡꯁꯤꯟꯅ ꯊꯝꯃꯦ꯫ ꯊꯝꯃꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯃꯥꯒ ꯃꯤꯛꯁ ꯇꯧꯅꯕ ꯇꯤꯜꯍꯧꯁꯤꯃ ꯈꯔ ꯀꯨꯞꯅ ꯁꯣꯏꯕꯤꯔꯦ꯫ ꯑꯗꯩ ꯀꯔꯤ ꯄꯇꯥꯁꯤꯃ ꯁꯣꯏꯕꯤꯔꯅꯤ꯫ ꯀꯔꯤ ꯄꯇꯥꯁꯦ ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯁꯤꯒ ꯃꯈꯥꯗ ꯍꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯕꯅꯤ꯫ ꯕꯣꯔꯥ ꯍꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯔꯤ ꯄꯇꯥ ꯆꯪꯉꯤꯗꯅ, ꯑꯗꯨꯅ ꯑꯩꯅ ꯀꯔꯤ ꯄꯇꯥꯁꯦ ꯂꯩꯕꯅꯦꯕ, ꯂꯨꯄꯥ 20ꯒꯤ ꯈꯛ ꯌꯥꯝꯃꯤ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯒ ꯆꯥꯏ ꯑꯩꯈꯣꯏꯅ꯫ ꯀꯔꯤ ꯄꯇꯥꯁꯦ ꯐꯩꯅ ꯍꯛꯆꯥꯡꯗꯀꯣ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯁꯨ ꯐꯖꯩ, ꯑꯩꯈꯣꯏꯒꯤ ꯃꯁꯝꯗꯁꯨ ꯐꯩ꯫ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯀꯔꯤ ꯄꯇꯥꯁꯦ ꯍꯥꯞꯄꯤꯕ꯫ ꯕꯣꯔꯥꯁꯦ ꯍꯧꯖꯤꯛ ꯍꯧꯕ ꯂꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯍꯧꯕꯤꯌꯨ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯤꯠꯄ ꯃꯇꯝꯗꯀꯣ, ꯑꯩꯈꯣꯏ ꯃꯍꯤ ꯌꯥꯝꯅ ꯀꯪꯅ ꯊꯤꯠꯄꯤꯒꯅꯨ, ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯇꯛ ꯇꯧꯅ ꯊꯝꯕꯤꯌꯨ, ꯑꯗꯨꯑꯣꯏꯗꯤ ꯕꯣꯔꯥꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯦ꯫ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯥꯂꯨ ꯏꯔꯣꯟꯅꯕ ꯔꯦꯗꯤ ꯇꯧꯔꯤ꯫ ꯑꯗꯣ ꯑꯩꯅ ꯈꯥꯃꯦꯟꯁꯦ ꯃꯣꯏꯒꯤ ꯑꯄꯤꯛꯄꯁꯦ ꯃꯁꯥꯂꯥ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯉꯧꯅꯕ ꯍꯥꯏꯅ ꯂꯩꯕꯅꯦꯕ꯫ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯊꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯑꯃ ꯏꯔꯣꯜꯂꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯣꯉꯥ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯒ ꯇꯣꯉꯥ ꯂꯩꯔꯦ, ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ, ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ, ꯀꯥꯝꯁꯤꯜꯂꯅꯤ꯫ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯐꯨꯠꯄ ꯂꯣꯏꯔꯦ꯫ ꯐꯨꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯏꯪꯍꯟꯅ ꯊꯝꯃꯒ ꯍꯧꯖꯤꯛ ꯈꯥꯃꯦꯟꯒꯤ ꯃꯀꯨꯁꯦ ꯈꯛꯇ ꯇꯣꯉꯥ ꯍꯥꯞꯆꯤꯜꯂꯦ, ꯊꯨꯝ ꯍꯥꯞꯆꯤꯜꯂꯦ, ꯊꯨꯝꯒ ꯇꯣꯉꯥꯒ ꯍꯥꯟꯅ ꯃꯨꯟꯅ ꯇꯣꯠꯈꯥꯏꯕꯤꯔꯦ, ꯑꯗꯩꯏꯔꯣꯜꯂꯦ꯫ ꯑꯗꯣ ꯈꯥꯃꯦꯟꯁꯦ ꯏꯔꯣꯟꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯥꯒꯤ ꯀꯂꯔꯁꯦ ꯃꯨꯏꯌꯦꯕꯀꯣ, ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯔꯤ ꯄꯇꯥ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯕ ꯃꯅꯥꯅꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯄꯇꯥꯁꯦ ꯆꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯣꯟꯕ ꯂꯣꯏꯔꯦ, ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯌꯥꯝ ꯏꯔꯣꯟꯕꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ꯫ ꯌꯥꯝꯅꯗꯤ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯁꯤꯒꯩꯁꯤꯒ ꯖꯤꯅꯝ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯤꯀꯣ, ꯃꯌꯥꯡꯕꯀ꯫ ꯏꯔꯣꯟꯕ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯏꯔꯣꯟꯕ ꯂꯣꯏꯅ ꯁꯥꯏꯗꯇ ꯊꯝꯈ꯭ರೆ꯫ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯕꯣꯔꯥꯗꯣ ꯑꯗꯨꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯑꯩ ꯔꯦꯗꯤ ꯇꯧꯒꯦ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ, ꯄꯀꯣꯔꯥ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯑꯒ ꯊꯝꯃꯒ, ꯑꯗꯒꯤ ꯑꯩꯅ ꯁꯤꯒ ꯃꯉꯣꯟꯗ ꯍꯥꯞꯀꯗꯕꯁꯦ ꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤꯡꯅꯦ, ꯆꯅꯝꯅꯦ, ꯇꯤꯜꯍꯧꯅꯦ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯔꯥꯏꯟ ꯇꯧꯔꯦ꯫ ꯇꯦꯖꯄꯇꯥ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯒꯤ ꯇꯣꯃꯦꯇꯣꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯣꯏꯔꯦ, ꯒ꯭ꯔꯥꯏꯟ ꯇꯧꯔꯔꯣꯏ꯫ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯃꯦ꯫ ꯑꯗꯒꯤ ꯑꯥꯂꯨꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯄꯤꯅꯕ ꯆꯥꯛ ꯀꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯥꯂꯨ ꯑꯅꯤꯈꯛꯇꯅꯤꯀꯣ, ꯑꯥꯂꯨ ꯑꯅꯤꯈꯛ ꯉꯥꯟꯁꯤꯟꯈꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯔꯦꯗꯤ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯈꯥꯡ ꯆꯥꯔꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯅꯕ ꯑꯩ ꯔꯦꯗꯤ ꯇꯧꯔꯒꯦ, ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯔꯁꯤ꯫ ꯖꯤꯔꯥ ꯅꯠꯇ꯭ꯔꯁꯨ ꯄꯥꯁꯄꯣꯔꯟ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ, ꯑꯗꯣ ꯑꯩ ꯖꯤꯔꯥ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ, ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯦ, ꯍꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯉꯁꯥꯏꯅ ꯄꯦꯁ ꯇꯧꯕꯗꯣ ꯖꯤꯟꯖꯔ, ꯒꯥꯔꯂꯤꯛ, ꯃꯣꯔꯣꯛꯀꯁꯦ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯌꯥꯡꯅ ꯃꯨꯟꯗꯣꯏꯅꯤꯀꯣ ꯁꯦ꯫ ꯃꯇꯝ ꯂꯩꯇꯕꯗ ꯑꯩꯈꯣꯏ ꯌꯥꯡꯅ ꯊꯣꯡꯕꯒꯤ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯒꯅꯤ꯫ ꯌꯥꯏꯉꯪ ꯍꯥꯞꯆꯤꯜꯂꯅꯤ, ꯖꯤꯔꯥ, ꯃꯣꯔꯣꯛ, ꯊꯨꯝꯗꯤ ꯀꯣꯟꯅ ꯊꯥꯛꯀꯅꯤꯀꯣ꯫
masala yang ngomong jam kui nengau nih masala aja kah jadi kok yang ngomongnya matunda tomato hapun nah tomato saya hapun dulu kan hapun sih cuma pakai nadi tomato sih masuk jangan muna kacharap na ba ay jadi yang mau bisa dah hapun bani kok ini kita kan hapun apa nih Saya tomato aja, ya misalnya alu dah habis ya. Orang juga kena. Nah, ngomongin lagi tu lagi. Isi ngapa kah pedar lagi. Loh, ini yang tu. Isi ngapa tu? Isi ni. Isi ngasa boleh nak apa dia mungkin jangan mungkin ni kok. Isi ngasa apa? Jenam, jenam awak betigom tilhau, kalau kau tolak mana kau itu kau, ikut lagi, nah pula thum di hap dengan saya kau ini, ikut lagi, jadi betigom hap dengan mereka, mana mensireh. Jadi ini दालचीनी थोड़ा सूर कम बको दालचीनी जो होता है हाकी रो दाम मते kan पकोड़ा तो मतलब पकोड़ा तो जम थोड़ी है अब तो पकोड़ा की कोई मचन मत होता है ना तो जेनम tomato चाहिए इसमें थमने होगा ऐसा बहाव में बन और jangan mulai se sini semai pun najum baru itu ada gitu beri apa lagi tiffin gitu pun najum kan lagi ಅದು ಹಿಂಜಾಂಗ್ ತುಂಬ ಲೋಯ್ರೆ ಹಿಂಜಾಂಗ್ ತುಂಬ ಲೋಯ್ನೆ ಹಜೆ ಮಾಗಿ ಟಿಫಿನ್ ಪ್ಯಾಕ್ ತವ್ರಿ ꯆꯥꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯕꯣꯔꯥ ꯇꯣꯉꯥꯟ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯁꯤꯅ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯏꯔꯣꯝꯕꯗꯣ ꯑꯩ ꯍꯥꯞꯇ꯭ꯔꯦ ꯁꯤꯒꯤ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯅꯕ ꯑꯩꯅ ꯑꯆꯥꯔꯁꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯅꯤ